War on Drugs Mission Mai Pakna Changsin Bada Mapung Oiba Thaudang Lauriba Manipur Police Security Force amadi Mari Lainaba Department Singbu Thagatpa Fongdorakli. Security Force na makata na chatharakpa thiba humbagi tongan ba thaudokta lo na thingkraba KNF amadi KCPPWG gi kadar ani yauna punna mioi manga faba ngamkhre. Security Force na chathakiba atopo operation amada Imphal East ki kairau khunaudagi masing yamlaba khutsukhulai amadi bomb kaya fagat pangamkhre. Amadi Senapati District ki mafam amada Manipur Police ki kangbu amana thiba humbagi thabak chathabada brown sugar kg manga hena fagat pa ngamkhibaga loinana thaudok asida chenaba mioi mari amasu faduna waham pahum chathakhre. Kurumjari ISCOM News miyang tabiri ba khwai punamak pai pinki okramna taram nokchari pungjasi fawbagi marui ba pausing pizari. War on Drugs Mission ki manung chana chatharakpa maru oiba chingilam singda popi thabagi thabak chathariba singi thingnanaba Manipur Police Security Force Forest Department amadi District Administration gi apunba kangbu singna Manipur gi tongan ba district singda tharamba popi sing yanthatuna manghanbagi thabak leptana chatharakli. Mission asigi manung channa ngarangsu Ukhrul Police 6MR Forest Department 18 Assam Rifles amadi District Administration gi apunba kangbu amana Ukhrul District ki Kamasom Chingsang parengda chathakiba thiba humbagi thabakta mafam asida tharamba popi ekar yankhairom yanthatuna manghan khibaga loinana mafam asida sajilamba sang mapan amasu mai thadoktuna manghan khre haina Chief Minister Nongthombam Birena mahaki ex handle da fongdorakli. Masiga thana hantak numit kharani asida Ukhrul District ki tongan ba mafam sing da tharamba popi sing yanthatuna manghan khiba popi plantation punna ekar chamago homfu sukhre. Mai pak na changsilakliba mission asigi damakta Manipur Police Security Force amadi mari lainaba Department singbu Chief Minister Nongthombam Birena thagatpa fongdorakladuna laingak asina drug lalonba amadi popi thabagi mayokta hanba laitana changsin khigani hairakli. Chief Minister Nongthombam Biren gi mityang makhada chatharakpa War on Drugs Mission gi manung channa Manipur Police ki kangbu amana Kamjong District ki Kasom Khulen Police Station ki manung channa leiba Molham Village ki Chingsang parengda tharamba popi ekar tararom yanthatuna manghan khibaga loinana mioi ani amasu fari hairi. Faraba mioi ani adudi Pamsuingam Rimai chahi kuntra amadi Life Sun Lanja chahi kunga taret makhoi animak Laikoiching Village dagini makhoi dagi popi thabada sizinaba thang ama amadi side bag amaga fagat le hairi thaudok asigi matangda case ama lakhatuna makhata na thijanbagi thabak chathaba haukhri haina police taki fangba pau amana makhatari. Thasigi tangtarani thoida Chirachandpur District ki Laizang Village da chathakiba Security Force ki operation amada lona thingkraba KNF ki kadar ama yauna khulai paiba mioi mari fare hairi makhoi mari Laizang Village da khulai paiduna khunja singda aki akhang pokhanbagi thaong sing chathaduna lakhibani hairi faraba KNF kadar adudi thangsiam haukip chahi kuntaret amadi atopa ahum aduna Kamlian chahi kuntramari Malsom chahi kun amadi Jaipu Dauzai thang chahi nifuni thoini makhoi dagi MA1 assault rifle ama airgun ama kapayari ba nongmei maru nifu tokning kungani thoi amadi registration number yaudaba car ama fagat le hairi. Manipur Police ki kangbu amana ngarang Imphal West ki Bamdayar awang lekaida chathakiba atopo operation amada lona thingkraba KCPPWG gi kadar ama masing yamlaba khutlai amadi atopa potlam amaga kaya konana fari hairi faraba mioi adudi konthozam jivan maitai chahini fuhumdoini mangondagi magazine yauba SLR rifle ama .303 rifle ani pump action gun BR1
स्लीपिंग बैग अहुम KCP PWG की बैग निफु हैंडसेट चार्जर अनि मोबाइल चार्जर अमा बुलेट प्रूफ कवर अमा कैप अमा SLR नोंगमै मरु अनि 303 नोंगमै मरु अनि पंप एक्शन गन की नोंगमै मरु तरानिथोय अमदी गनी शेक अनिनी हाइरी पावगी मरक थतना अतेन ब्रेक अमखक लौजरी Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to bahogzare. School asi qualified amani train tawraba oza singna angang singda tunggia sa uhanduna takpitambiri. Pizari ba kudong saba singa dudi mama mapa sap manaba angang ani natraga masidagi helabadi ani suba angangi oina sada kontra discount pizari aduga ahum suba angangi oina free admission pizari. Loina na relief camp natraga irang na sokalaba mafam singi damaktadi free admission pizari. Van service jahiga sanaraba sanaport Ningtina Senjin Sajilaba classroom sing Luina CCTV camera, January kun English singani kun mga fawagi manung the admission tawrabadi, Sada Yankay discount pizari, akak never sit Karakaktani, Kudong Saba Silobi ho, Ngasi office the Latuna Tanabiho, office hour 9 AM to 2 PM. Break matungda mayambo mukana taram no okchari makhataba pau pizari. Security force na laukhalakpa cheksin thorang ki manung channa Imphal East ki kairao khunauda chathakiba thiba humbagi thabakta masing yamlaba khusukhulai amadi bom kaya fagat pangamle haina Manipur police ta ki fangba paw amana hairi fagat laba khulai sing adudi MA4 assault rifle ama 12 bore single barrel gun ama 9mm pistol ama .32 pistol ama hand grenade manga arming ring manga detonator ani 5.56 mm ki nongmai maru kontra 12 bore rifle ki nongmai maru ani 9mm ki nongmai maru ahum .32 mm ki nongmai maru ani internet satellite antenna ama internet satellite router ama amadi chaurakna meter kunlom sangba FTP cable amani hairi Manipur Police taki fangba atopa pau amada Senapati District ki Khavung Karong manakta leiba Chifaudai village taki Ensori Chahini Fugi yumda Senapati Police ki kangbu amana thiba humba ki thabak chathabada soft case chamaga yankhaiga konana brown sugar kg mangaga gram marfutaret fakat pangamkre Thogdok asiga mari leinana miyoi mari amasu fare hairi faraba miyoi sing adudi khovi chahi kuntaret raivi kho chahi kulumdoi lovim chahi kun mari amadi vaipo kho chahi kun guhumdoi ni Thogdok asigi matang Senapati Police na case ama lokhatuna makhatana thizin ba hokre Haukiba November ki tang taraga tarukta miyam gi ihau amada Minister MLA singi yum mai thaba amadi yum gi pochai amangata thogan ki bathodok singda chenaba miyoi sing police na fagat paleptri tha asigi tang tarani thoida hairi bathodok sing asigi manungda thodok amada chenabani haiba patsoi police station gi manung channa leiba awang khunau maning leikai dagi juvenile amasu fare hairi Kumbi Setupur gi Hawai Pokpi water supply gi water reservoir tank semjin bagi thabak athubada loisinduna miyamda hanagum ising piba hauragani haina MLA S Prem Chandrana Maikai Adom gi miyamda thajaba pikre Kumbi Municipal Council gi ward number 9 da ngasi ward asigi miyamna chawkhat thaurangi thabak thauram sing yauna assembly constituency asida praja miyamna MLA da mapung oina Tauhaningba thabak singi matangda khanakiba thauram amada MLA na thajaba asi pikibani Thauram aduga mari leinana polling station number 29/12 ki mioi kaya MLA ga punna sakhang maikhang naduna MLA na constituency asida taurakliba thabak thauram sing adubu apen ba pokpadagi MLA ga punna chatminaragani haiduna BJP gi lengyan yanbagi achamba thauram amasu pangthoki Thauram ga mari leinana MLA S Prem Chandrana phongdokhibada haukiba chahi kumja lisingani ga supna kulumdoi dagi haurakpada kumbi hawai pokpi water supply gi water reservoir tank asi mapung fana semjinana ba pandam thamlabasu irang asina matam khara thinthakibani kumbi municipal council gi mafam pumnamakta pipeline tingbagi thabak chada marfudi loisilakle athubada mahusagum miyamda thaknanaba ising soidana phanghalagani haiki Thauramadu BJP Kumbi Mandal gi President Seram Angausana BJP Bisnupur District Committee gi Vice President K.S. Lakshman Su Sarukyaki
Honorable Prime Minister di sing makada tongan ba group chudi masta poising ngai di question abulai ni aduna adu bulai ti bi anda di toki ba ilang jina sang tinda ru ju poising mo de hobale nongma yam five sing ba de yam na poi municipal council ge ade ta 90% di lo mani rawe no one way ba ka chi do soi dem sigi ta ki san dollar ku lam tu na pa yara ga di ade ki vice dem masan ni sing poi laking matam da poi cham thara ki masam jau gris ta question na bakhan na padam sami ai mai sa sing tu pare municipal council se den ba CSN mayam gi soi da na mau sang mang da itham ba poi hoi thabi poi sing tu ti sing soi na kunna ba e kona jagi New Delhi gi Talkatore Stadium da chathariba All India Interzone Karate Championship 2024 da Manipur gi thaudam Rikesh na ngarang KG Humbudra Taruk Junior Boys Kumite masana da gold medal loba ngamkre thaudam Rikesh Langthabal Furama Khongdagi thaudam Ranjit amadi thaudam Kumodini gi machani Manipur Amateur Karate Do Association ki khuthang da North East Zone represent tawriba Kumite sanaroi ama oiriba thaudam Rikesh Kanchipur da leiba ISKF dozo da Sensei G Jotin Kumar gi makhada training fangliba sanaroi amani loiselakpada maruiba pau amukana thamjari War on Drugs Mission Mai Pak na Changsin Bada Mapung Oiba Thaudang Lauriba Manipur Police Security Force Amadi Mari Lainaba Department Singbu Thagata Fongdorakli Security Force na makata na chatharak pathi bohum bagi tongan bathaudokta lona thingkraba KNF amadi KCP PWG gi kadar ani yauna punna mioi manga faba ngamkre Security Force na chathakiba atopo operation amada Imphal East ke kairau khunaudagi masing yamlaba khusukhulai amadi bom kaya fagat pangamkre Amadi Senapati District ki mafam amada Manipur Police ki kangbu amana thi buhumbagi thabak chathabada brown sugar kg manga hena fagatpa ngamkhibaga loinana thodok asida chenaba miyoi mari amasu faduna wahang pahong chathakre ISCOM News na santok chaba Manipuri pau pungjasi fawbagi oinadi matang swai sa loisinjare makhataba pau singidamak ISCOM News po adumak mityeng taduna leibiu